Ngasi numidawairang phongkiba Kangleipak Meragi Pause degi maruoiba pau khara khangasaraga miyamda khudo tamjage Churchampur bulamka haina onthoktuna ITLF na entry fast kaklaga miyoi kya changhambagi thabak satharei Manipur da tholibi irang asigi khudongchaba lawduna Indigenous Tribal Leaders Forum ITLF na Churchampur da lamka haina thonjenduna tawningbada tawduna leirei Churchampur da changba miyoi phawa pass kaklaga changhallei Aramba thong asi ITLF ki Defense Department na mapung oiba thodang lawduna hotnari Churchampur da kanagomba miyoi amana changbada thangai phadana lawgadaba pass bibagi receive haujikti sapak phaklaklei lupasina lawkhalapa khongthangi manungsanna kanagomba miyoi amana Churchampur da changge haiba matamda piba pass da miyoi adugi laifam phone number Aadhaar number amasung kari thabakki lakpano haiba mayek sangna palli lupasina haukiba September gi tang 8 da tha amagi validity da piba pass amada record number 2592 oiba aduga changlakliba miyoi adu UP dagi Fasing kauba miyoi amani haina palli maki mobile number amadi Aadhaar number su receive aduda mayek sengna yauri miyoi asina changlakpagi maramna poche supply tawbani hairi masigi mathakta lawam pui kauba miyoi amana confirm tawduna mobile number 7085780112 da contact tawbani haina mayek sengna palli Churchampur changnaba pass asi ITLF Defense Department gi chairman amaso Kuki Chief Association amadi Kuki MP Churchampur ki secretary na yare haiduna makhoi gi khoyak piri ITLF ki khongthang asida lupasina Churchampur bu makhoi khakta gi lamne haina lawbagalonina lamka haiba maming thonjinduna ai apa amata yauduna maningtamna thabak tawrabra haibagi chingnaba amma yamna sound leire hairi makha tarapa pauda Jiribamda leiba maitesing Silchada free oina chathok chasin tawba ngamdrei Manipur da tholiba sai amaga tha tare sujilaklaba Manipur gi kanglup ani ge lala sina maram oiduna Jiribamda leiba maitesing chathok chasin tawbada yamna khudong chadaba mayuknare Laikha gi lambida National Highway 37 Imphal Jiribam lambida su chapa yadrei aduga Jiribamda gi Silchar town tana chatliba lambi paring asida kuki khul kaya leiba maramna maitesing free oina chathok chasin tawba yadre hairi Jiribamda lariba praja section kayadagi pause asida phongdorakpagi matung inadi Jiribamdagi Silchar phawbagi arapasi ki minifuga mangani Jiribamgi praja singidi Silchar town asida chatuna miyoibana hingbada changdaba yadraba pochaising layudrabadi atai mafam laitaba haibadu oiri aduba Jiribam Silchar lambi paring chapagi kimi 10 phawbagi manungda lambi mataida Kuki khul kaya laibana lambi chapada akiba pokpadagi lambi chapa ngamdabani hairi lambi paring asida lariba kuki khul singasi hauki pundri markhulen amadi muslim ga kuki singa yana duna tariba lalpani hariba khul singasi ne hairi hauji phawagi oinadi Assam police ki kanguna yamatonya patrolling satuna ngak sambagi akamba thabak lokhali aduba Silchar lambi paring asida lariba kuki khul singi miyo sing lambi mayada pulap hamjinduna Laiba asina maitai singa lambi chathok chasin tawbada athingba pirakpa yabagi chingnaba laibana Jiribamda laiba maitai singna Silchar town chatuna pochai laibada akiba phawbadi chatabagi maram oire hairi makha tarapa pauda Manipur da tholibi irang asi loichinaba center lengangna awangba thaki mifam ama phamkhrei CM sai amaga tha tare sujilaklaba Manipur da tholiba kanglup ani gi sathiraba lal asi laksinduna mahoksagi phibamda hanjilaknabagi damak Center lengangna yamna luba awangba thaki mifam ama phamkhre haina Manipur gi State Minister M Birena phongdokhre haina India Today NA gi pau amana hairi awangba thaki mifam aduda kari karamba warep sing khanakibage haibadudi CM Birena phongdokhide hairi India Today NA gi pau asina makha taribadi CM Birena haikibada maitei amadi kuki phurub ani gi marakta pau phongnadabadagi lairiba khenaba wakholo kaya asi pau phogdo handuna Kenaba singko anaba lengaki maikedegi honaba leptri loinana lakhapa yaba khongthang kaya lakhali masida lenga amadi civil society organization kayana puna hotnaminabadagi Manipurda ingtapa mahoksagi phibamda amuk santi hanjilakpa haure haina phongdoki hairi makha tarapoina kangla paudagi maru oiba pau khara khangasaraga miyamda khudo tamjige Churchampurdagi miyoi ama maina singbadagi sirei Airtel gi fiber lineman amma maina singbadagi laikhidrei Hariba thaudo asi ngasi nungthil pung amaga mai 20 rom tabada Churchampur police station manung chamba
Thingkangphai Village thokibani thaudo aduda laikhidraba mayoi adugi maming Mr. Bunglon chai kuntra apopa paumi thangkawi Churchampur gi Bungwan Village dagini hariba laibak thiba thaudo ase mahan Airtel fiber Wi-Fi connection taunaba semjin sajinbagi thabak chatharinga khanguduna anti wire na thenglubadagi laibak thiba thaudo adu thoki ma khudakta Churchampur District Hospital da laikanaraba matung laikanaba ngamdana laikhidabani hairi makha tarapa pauda miyamna sakhangnaраbi RK Santhoibi sakhangdabasingna phaduna punaba honaramlei mobile munkrei miyamna sakhangnaраbi social media influencer RK Santhoibi sakhangdaba nupi ani yauna miyoi mangaromna ngara numidang pung 9 makarom tabada tera lokrapam laikade leiba mahak masagi mayumdagi nomai chingdoda phanaba honarambaga lonina mobile phone mullaga phukrei thaudo asiga mai lenina RK Santhoibina Imphal Police Station na aiba chiro ama pisinuna wakatkre hairi hirama asiga mai lenina ngasi Manipur Press Club ta pangthokpa paugi mifam amada RK Santhoibina hai ngara numidang pung 3 makarom tabada RK Santhoibina ma ke Facebook live thadina pikliba anga ama yauna makhoi ahum mari wai sadina leiringai nupi ani yauna mioi manga changlatuna ma punomanya nambaga lonena phadina punaba honakhi amadi law khongba tawnabadagi lekai miyam tholakpadagi sakhangdabasing adu RK Santhoibibu inthoklamlaga chakhibani aduma pu mahana pariba mobile phone di mullaga pokhre hairi mahana makhata na hai asigomba thaudo asi hauzik Manipur gi mafam ayambada toina thoi haibasi miyamna khangnaraba wafamni aina ngasi phawbada kanagomba party amadi organization amataga ningai sangnanaba amata laikhide kari maram gidamak mi leitaba tanja lauraga asigomba thawung asi chatharibano ain organization amataga jinda pawdana duna kanabasu leitabana asigoma thaudo asi tholopasi yamna ngakna thoi isu ama hekta tholoppa matamda aina aptul chachabani apuma khunai ama pamjaruba amadi aikhoi masag marakta mungnaba asigoma thawungsing asi pamdabadagi pendabai kholaw khara laujaki masi aige live yengbiriba ireja miyamna khangbirangbani ma kilaugiba mobile phone adu yaragadi aingonda natraga aibunung sibiba ima iba kaya ama leiri makhoida pau phubirakpa yagani phone asida maru oina haujik tholibi irang asiga mari leinina maitei singda yamna kanagadaba amadi kuki singdadi lobhol oigadaba farikol kaya ama yaukhrei asiguma recording asi manghanba yade maram aduna ngarang lakpiramliba isil inausingna mobile phone adu athupada khusinabiu haina su phongdoki makha tarak poina panam pau se degi maru oiba pau khara khangasaraga miyamda khudo tamjige kukina tabasing Churchampur sangbada ITLF na pass pirabra kukina taba atopa phorop singna Churchampur sangba matamda Indigenous Tribal Leaders Forum ITLF na pass piraga sanghalabra haibagi wahang lakli hiramasiga mai lenina kuki taba mafam singda atopa community singi miyo singjangmada permit system chanabagi maung ama social media gi tunga ma platform singda viral oirakli ba post asigi matung inna tha asigi haukiba chechama panda Uttar Pradesh tagi nan Manipur ama ITLF na Churchampur district sangbagi pass pibagi receipt asida ITLF First Defense Department haina thaba logo yauri lonana ITLF has granted the following permission to enter the district kindly allow the pass haiba waising thaba uri masigi mathakta issuing authority Defense Department ki chairman amadi KCA Defense Department Secretary ki khoyak piri adam oinama viral oirakliba permit asigi matangda ITLF ki maikedi official oiba pau phongba leitri lonina hiram asida lengang sa akama miyeng sanghaningbagi apama maikai kayadagi thamlakli makha tarapa pauda naga taba mafam singda ngangphai sabal khanaba thorang yaba ngamloi NBC FM Indomema ngangkhai paringi Manipur sarukta naga taba mafam khaktada ngangkhai sabal khabagi thabak chathanaba India government gi thausul yaba ngamloi haina Naga Village Chief Federation Manipur NBC FM na phongdorakli NBC FM gi wangaloi Darthor Peter na phongdorakpada India government na Indokwar member ngangkhai paring Manipur gi sarukta naga taba mafam singda ngangkhai sabal khanaba khangangkiba wafam adu Federation asigi anisuba assembly na yaba ngamloi hana yetnaba yaudana warep laurei mahang nahai naga taba mafam khaktada Indo-Myanmar border fencing tongnaba India government na lakhalagliba tharang asi naga singi hak mapa amadi
ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯍꯛ ꯀꯟꯅꯕ ꯄꯤꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯗꯦꯀꯂꯥꯔꯦꯁꯟꯒꯤ ꯋꯥꯐꯝ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯃꯦꯡꯂꯣꯡ, ꯆꯥꯟꯗꯦꯜ, ꯎꯈ꯭ꯔꯨꯜ, ꯀꯥꯝꯖꯣꯡ, ꯅꯣꯅꯦ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯍꯛ ꯀꯟꯅꯕ ꯐꯦꯗꯦꯔꯦꯁꯟ ꯑꯁꯤꯅ ꯄꯤꯔꯛꯄ ꯗꯥꯏꯔꯦꯛꯇꯤꯕ ꯈꯨꯗꯤꯡꯃꯛ ꯅꯥꯒꯥ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡꯅ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯅ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯒꯁꯨ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯉꯝꯈꯩ ꯁꯕꯜ ꯈꯥꯅꯕ ꯁꯦꯟꯇꯔꯗ ꯀꯟꯅ ꯇꯛꯁꯤꯜꯂꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩ ꯄꯨꯜꯂꯤꯕ ꯀꯤꯂꯣꯃꯤꯇꯔ 497 ꯁꯥꯡꯕ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯊꯨꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯉꯝꯈꯩ ꯁꯕꯜ ꯈꯥꯗꯨꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯥꯝꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯠꯊꯕ ꯊꯤꯡꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯉꯝꯈꯩ ꯁꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯊꯨꯖꯤꯟꯅꯕ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯅ ꯍꯟꯗꯛ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯆꯠꯇꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯉꯝꯈꯩ ꯂꯥꯟꯗꯨꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯅꯕ ꯑꯃꯗꯤ ꯑꯇꯩ ꯍꯣꯁꯇꯦꯜ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯊꯤꯡꯅꯕ ꯉꯝꯈꯩ ꯁꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯌꯥꯡꯁꯤꯡꯅ ꯆꯪꯁꯤꯟꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯅꯤ ꯀꯤꯂꯣꯃꯤꯇꯔ 497